Anil Ambani ki machanupa Anand Ambani luhongkre amasung maduda kaya pu sen chaning tawkhripa unimaginable prithibi ki mafam kaya dagi ming leiraba gas kaya tang yaukhri so gorgeous so colorful haifam tamkham leiti malem si dadi aduk phajana makhoi luhongbu amagi damakta sem saba kadai disu ukhidri yaubu yaudingi VIP single list mak natraba su micham mama oina mauda changlaga mayam ki kumai ri yang hobu yapa aduga video kaya dang sem laga blog kaya sem yapa record we ba aduga matang ni but one thing Ambani ki machanu pa daman Anand Ambani ki hakchang ki chawman gre ice cream yam chai hairi ne ma na wedding no meta tomba kar ka du khangput KG ke alumna hang the well Anand Ambani ki luhongbu the Indian political leader ka tang chatki masigaloy na film stars celebrities samsung ming nai pa businessman ka tang yauki national international fame later basing well ma ki luhongbu sida kayam kharcha tawki madu meeting amtang thamjarabada asumna hai ma ki luhongbu ase century asigi khwaidagi expensive amati khwaidagi yamna chading toba yam padana same saba dugumba luxurious wedding amani record oikre so masigi luhongbu sida 5000 crore kharcha oikhe Amarom the Mukesh Ambani ki total wealth 10,28,554 crore ni hairi masigi total wealth asigi changdam nabada magi macha gi luhongba sida kharcha tawkhrise Anil Ambani ki total wealth ki 0.5% khaktani sini wow kayam pai khra paisa no masi magi oina pikraba kharcha amani hairi masigi mang the pre wedding suite amasu tawki mauda su thousands of crore kharcha to dana utkhai ki magi luhongpa sida Mamta Banerjee lakhi Kolkata ki CM Eknath Shinde Maharashtra ki CM lakhi Sonia Gandhi bu Anil Ambani masamak salaga invite tawki hairi Delhi de salaga adubu Sonia Gandhi na phajana response ti pirakhi adubu Lok Sabha da Anil Ambani Gautam Advani haiduna yamna agenda khuding da mafam khuding da speech da haibanina madugi protocol party ki protocol amadi hai ki buwagi madugi izzat amasu lei madugi maramna Sonia Gandhi amti Rahul Gandhi lakhi di hairi aduga atai di Indian Alliance ki leiriba party ki leaders sing loina lakhi bagi wani amrom da Akhilesh Yadav Lalu Prasad ki macha nupa Tejaswi Yadav makhoi si loina Ambani ki against da ngaki ngaktani adupu makhoi asida su invite pangki aduga lakhi aduga film star sing thairaga Bachchan family Shahrukh Khan aduga film star kaya maming nai mai si loin lakrabani Anil Ambani khut ta paisa purmak laibrina lakaning mi adumak hek lakan ngambi aduga South India ki stars sing loin phogalaki loin yauna ki isu short time amani mako isu tongan ba program ama aduga masida ko ki bikini set laga film star oi but bikini set laga dance to the phobi kaya su yauri hairi jagoi sabi aduga luhong bu yaur ba mi kaya mana Ambani ki luhong da su yam kharcha wari se karam na no madu yang gi lak su kongai ni sini Rohit Sharma cricket kaptan madra yau khiti Rahul Gandhi yau khiti ai high crack kan sai na duga pop singer sing laki program thamki singer sing isai sakna ki dancer sing na dance tawna ki angak ba mong ki enjoyment oki bagi wani aduga foreign de ki mu khara su am special mu khara su laki Boris Johnson han ki Britain ki PM FIFA ki president adu su laki aduga Tony Blair Bob Ely John Cena Louis Poss bikini singer Rema Honey Singh Kim Kardashian makhoi siam kradubu Ambani na invite to ri ina khulpatani BBIP very important do lai ba min ka ma tu sang ya ponte aduga chab thakpa ki ofam dikari ai apam ba janing ba hekta loina 5 star sing ki chef sing na thong thak pare ni to buni hari aduga special guest sing the sanal ba ki utensil sing da pukham teng ko ta bisa pidak ki wa so hari angak ba enjoyment ni ta khrise 100 years sila dugumba luhongbo ki desini by the way Anil Ambani ki life ki wife Nita Ambani na heli so to ri banga hak mutung the dress amagi mamal crore ka tab su yauri hai
what a marriage mayamna ngauna khre mayamna ngauna khre India te masi do yengla khre century asi khwaidagi expensive luhongbani haiduna tawbagi di every user sing bu sama koi luhong sida invite to phum thok pani maram di ekoi ne use to bagi damak tumangon da khajik atra khajik revenue di saliponi so Bollywood ki khan hum makpuna dance to grace ya gosal khoi Madhuri Dixit amatta le hodre ne sida member of celebrities Mumbai ki celebrities puna makka empty we khari mobile ki loin thadok naka Ambani ki luhong yaw ki Ambani ki family ki invitation miss da hon ki bat kanglup kharana haidi adubu kanglup kharana chakpusu yawri budi Tata group ki charity lay aduga Ambani khoi se yam charity leiti pithok haiti aduga Tata khoi ni am pithoki mkhoi income dei kaina mkhoi na hai busu yawi comment tawrus yawi sangsarik si nungai badi mkhoi se nungai poni adubu matam da sadat ko ba prithibi ning thom su leiram bidra mana khoi ki paradise sani kan sa ke bado adubu phana nungai ra busu mingdi mi kana bu tawraga leiho gudorini so hojiki matam dati Anil Ambani khoi aduga macha nipa Anand Ambani khoi nungai re yam nungai re